ꯉꯝꯒꯗꯕ makada ipo imba saga ni pokok yana wa muka dòng này thì bay nó ngâm vào đây ai mình Linsan KTM Rider Manipur ki General Secretary aduga Road Rider Motor Club ki oina su member amo oina lebi ngasigi Diwali ride asi akoi Road Rider Manipur Motor Club asina hosted tawraga adu KTM Riders Manipur na co-hosted oiraga yamna afaba mawongda akoina Diwali je aremba mawongda paisa manghandana amadi akoina corruption gi mayokta oina ngasigi ride je sinjabani masida akoina special program oina paisa akoi contribution khara taunaraga awana tarabasing orphanage sing da akoi ngamjaba mateng khara ju tawgani aduga ngasigi akoi gi maru oiba theme di against corruption ne akoi sanja thumja je karam haina han than gadagi haba aduga ani subodana harau kumai da akoina paisa unnecessarily da paisa manghan base si ningdi amadi akoina youth amoina kamaina paisa save tawgadagi habase akoi mam gyan tamina je habane sig aduga ahum suboina akoina household will behave around people akoina akoigi akoi bada leiba people mioi sing sida akoina karamaina behave tawgadagi amadi akoina mi amoina mi amada kai gidamak akoina mateng pangbaje darkar oiribano amadi masina akoida kari kanabage habade sigi themes ahum sida akoi best tawraga ngasigi Diwali ride ase akoi atopa mawong amada hana amukfu tawkidriba mawong amada akoi ahan boina Manipur da Diwali ride haina Royal Enfield Vespa amadi KTM dealer sing amadi partner sing akoi je punsallaga sigumba tongan ba different way sida akoi pangthok sabani masida akoi na ngasigi surrounding asida apan bapi hiba moidan nungai handaba moina hainaroi daba thabuk sing do akoi thokhan gi yaude yamna peace oina yamna ingna tapna akoi amadi policing amadi akoi bada leiriba Surasampur Imphal to Surasampur gi mi sing na akoi da support tawiraga guideline piraga akoi panthung phama se yohanbirai masigi damakta su maike sida leiriba praja sing bu hainingai leitana thagatsari si haga matang hida loisanjarage aigi ming thoiba nambol maibam dagi ajek Road Rider Motor Clubs ki oina organizer amo oina su leijariba duga ngasigi akhoi sugumba Diwali gi date 28 numit February mina sida akhoi sinja langjaduna akhoi corruption gi against akhoi corruption je mutalaji habagi pandam da akhoi sinjariba sugumba ride asida sau ya biriba gari sumna gi yankai muk gari yankai muk ki akhoi sida sau ya jere duga mi punna marfu chama muk ki maya sin belang da tawriba akhoi gi manaba amadi maropa amadi nausing asisu yamna ina aigi nakandagi yamna thagatpa amasung nuaiba phongto I moidasu moina ho tawduna sugumba corruption gi against IDC akhoi smaina akhoi youth akhoi hogalaiba singsina karamba kai thongdang lokhot kadage aina yamna yang afaba wakalon tinda loinana moina haji hogalaiba yamna thaganingai oi aduga ai samaksu sigi ride ase kano yaurga yamna sunuai mayamga punna ride tawduna ma lamsang thoraga akhoi smai sim famji yoga ngahak river kano tawraga awa pothaminaga yam nuai tawasu yam nuai je aduga shahar ga matang sida tension yarage